ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯑꯕꯤꯅꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯣ? ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯒꯥꯔꯤꯒꯤ ꯍꯥꯏꯁ ꯑꯥꯔ.ꯗꯤ. ꯑꯦꯀꯥꯗꯃꯤ ꯍꯩꯖꯟꯐꯝ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯧꯅꯕ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯟꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ꯫ ꯅꯝꯕꯔ ꯑꯗꯨꯗꯤ 700-5192-577 ꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯇꯨꯅ ꯅꯝꯕꯣꯜꯒꯤ ꯑꯦꯝꯕꯨꯁꯀ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯩ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 25 ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯂꯥꯎꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯈꯤꯕ ꯇꯥꯡ 15ꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯕꯗ ꯏꯁꯤꯡꯒꯤ ꯑꯀꯟꯕ ꯏꯔꯩꯗ ꯆꯦꯟꯊꯈꯤꯕ ꯑꯦꯝ.ꯗꯤ. ꯔꯝꯖꯟ ꯑꯂꯤ ꯉꯁꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯅꯍꯥꯔꯨꯞꯇꯒꯤ ꯐꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯖꯅꯅꯅꯒꯤ ꯅꯃꯥꯖ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯄꯣꯠꯂꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19 ꯆꯤꯅꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯨꯕ ꯖꯔꯅꯦꯂꯤꯁ ꯖꯦ ꯖꯤꯟꯄꯤꯡ ꯂꯩꯉꯥꯛꯅ ꯆꯍꯤ 4ꯒ ꯑꯃꯨꯛ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯔꯤꯝꯁꯇ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣ.ꯄꯤ.ꯗꯤ. ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯕꯛ ꯂꯦꯞꯈꯤꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯏꯃꯥ ꯑꯁꯤ ꯄꯣꯔꯒ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯐꯦꯁꯇꯤꯚꯦꯜ ꯁꯤꯟꯕꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫